Nusira Basilina Sing, Nasidi Quipuna, Salatu Tasbigi, Kanabamadi, Salatu Tasbigi Masal Kara, Puna Community. Ahan the Salatu Tasbigi, Kanabahana Community. Equay Allah get Hosandagi, Jikargi Matanga, Pishot Kaya Kaya Communacre, Amasung, Tasbi Sing Adugi, Mating Magun, Yamlong Maruiba, Amasung Din Dunia, Animakta, Kana Tasbi Singni, Haibasi, Equoina, Hana, Hijikriba Hadis Sing Adudagi, Kangbi Krabani. Maramasina. Huzur sallallahu alayhi wa sallam masamangna masang naiba namaz ama takbirami amasung madugi apambasu pokhanbirami namaz asibu salatu tasbih gi namaz haina khangne namaz asida tasbih chahum sole amasung huzur sallallahu alayhi wa sallam na masibu yamna cheksinna sinnabiramba adugi matangda hadis sharif talagi huzur sallallahu alayhi wa sallam na nongma Mahaki Chacha Hazrat Abbas Haijaki. Hey Gitacha Nahangonda Nachana Kudola Matam Jage Manama Pizage Wafam Matam Jage Masibu Adom na Tabago and Hecto Bibatarabadi Allah Talana Adomgi Hokrabamasung Lak Kadoriba Ariba Anuba Kang na Taukiba Kang Hodabadagi Taukiba Apikba Achoba Lord na Taukiba Masung Pong na Taukiba Guna Pum Namak Kokpigani Madudi Asini Nafal Rekat Mari Salatu Tasbigi Net Tauraga Solu Aduga Rekat Kuding Makta Alhamdu Amadi Atopa Surah Solaga Ruku Taudringada Subhanallahi walhamdulillahi wala ilaha illallahu wallahu akbar Asitara Mangarak Solu Ruku Tawumatamda Tararak Solu Ruku Dagi Hangalaglaga Leplingaida Tararak Solu Adugi Matunda Sazda da Tararak Solu Sazdadagi Hangalaglaba Matunda Amuk Tararak Solu Amuk Hanna Ani Suba Sazdada Tararak Solu Ani Suba Sazdadagi Hangalaglaga Ani Suba Rakatki Hogatringaida Famna Tararak Amuk Solu Tasbi Pumna Mag Asigi Apun Mamasing Humdramga Suri Maunga Sumna Rakat Kuding Magta Tasbi Humdramga Rak Suhangadabani Karigumbangam Labadi Namazasi Numit Kudingi Amuktang Solu Ngamdraga Juma Kuding Makta Muktang Solu, Masifa of the Namdrabadi, Napun Sida Muktang this son be you. Sahabi Amanahai. Ingon the Huzur Sallallahu alayhi wa sallam na tapi. Hayang Ayuktalago, Nangon the Mana Ama Pibige. Port Amagimapu or Henbige, Kudo Lamatambige, Mahagna Hai. Aino Huzur Sallallahu alayhi wa sallam Guahising Asitabada. Kariguma Maru, your port Ama Pibiga Doribra Haina Kali. Ayuk aina hazir oiba matamda takbirakhi numit hek sai tharakpaga namaz rakat mari solu aduga haijakriba hadista takbikhiba adugumna takbikhi aduga asimasu takbikhi karigumba nahangna sangsara sida leiriba khuding maktagi hena guna tawraba faubdasu kokpigani aina hangatchakhi matam asida karigumba maram ammadagi sonba ngamdrabadi karam tawgani takbirakhi nungthil natraga ahingda nangna hek ngamba matamda solu Huzur sallallahu alayhi wa sallam namhaki Chachana Pokwa Bhai Hazrat Jafarbu Hafsalai Pakta Thaki Mafam Madudagi Mahag Halaktuna Madina Tayyibada Yoraklaba Matamda Huzur sallallahu alayhi wa sallam na Mahaka Thabang Minne Amasung Mahaki Marai Pakta Chupira Bamatungda Takbiki Ainang on the port Ama Pibige Harao Pawama Tahan Bige Kudo Lama Pibige Mahang na Tangai Fadana Pibi Naba Haijabadao Huzur sallallahu alayhi wa sallam na takbiki namaz rekat mari solo mawong na mamang da panjakriba asum na takbiki hadis asidana kalima mari asiga loinana asisu yauri la hawla wala quwwata illa billahi aliyul azim Hazrat Abbas radhiyallahu anhu na hai aingonda Huzur sallallahu alayhi wa sallam na nangonda mana ama pige khudol ama lan thoke Port ama sinnage hairakpa aduna kana gumba mada pi khidriba dunya ge achauba port ama pibi ge dabo ina khali adugi matungda Huzur sallallahu alayhi wa sallam na haijakriba namaz rakat mari esi tambiki maduda atahiyat ke damak phamba matamda ahan bada tasbih sing asibu solu matungda atahiyat solu haiba sisu takbiki Hazrat Abdullah ibn Mubarak amasung ulma mayam amana namaz asigi kana ba mayam ama ibiri
aduga namaz asi sonbagi niyam asumna ibiri subhanakallahumma solabagi matungda alhamdu sharif sondringaida tasbih sing si tara mangarak songadabani aduga auju amasung bismillah solaga alhamdu sharif amasung sura amasolaga ruku satringaida tararak rukuda tararak rukudagi hangalaglaga tararak sajda ani da tararak aduga sajda ani gi marakta phamlaga tararak songadabani masi faabudu humdra mangarak sure niyam masi warabadi ani suba sajda gi matungda phamlaga amuk sonba darkar oidre rukuda subhan rabbiyal azim amasung sajda subhan rabbiyal ala hana songadabani tasbih singa sina kona songadabani huzur sallallahu alaihi wasallam dagi masigi niyam masi sulagi nungsira bisilina using salatu tasbih yamna mating magun leiba namazni hai basidi hai zakriba hadis sing asidagi khangbi khrei ummat asigi alim sing muhaddis sing faqih sing sufi sing na zamana khuding makta namaz asibu sonduna lagli hadis ki imam hakim rahmatullah alayhi ne iri hadis asi achumbani haibgi dalil amadi tabiin singi matamdagi aikhoigi matam asi faawda luchingba hazrat singna masi tattana amal tawduna amasung atopa miyoy singda tambiduna lagli ba asisu amani abdul aziz bin abi rawat haib alim asi ibn mubarak kisu ustad ni mahagna haibirame kana agumna jannat pu pamba tarbadi salatu tasbih dagi hena kanba amal amatalaite alama takki subukina hai namaz si yamna mating magun lay amasung yamna maru oy miyoy kharna inkar tawbu maram dagi thawsada duna lay thokloy dabani namaz si gi sawapu targa thawsadri mi adudi din gi maramda atan bami amasung afaba miyoy singi thabak dagi thaptok labani mahaku maru che labami ni khalloy dabani mirkat iri Hazrat Abdullah ibn Abbas radhiyallahu anhu juma khuding makta namaz si solami musira bisri nawsing ekhoi hojiga muka salatu tasbih gi masla khar khangina si ahan bada namaz si gi dama quran gi akang na sura leite apam sura ma hekta son bi ai alim khar nadi sura hadid sura hasr sura saf sura zum'a sura tagabun gi manung dagi sura mari son gani hairi maramaduna ayat kun muk sugada basura sing son gadabani ani su tasbih sing asi chinna kaidongoi dusu thiroi dabani chinna thiru batarabadi namaz kai gani khuja sing theklaga masung tasbih khutta pairga thibadi yai toigum masung makrudi oi khwaidagi hena fabadi khuja sing adu magi mafamda adum thamlaga tasbih khuding makta khuja mamambu namduna satpasin ahum subada kariguma mafam amada tasbih sonba kauthokrabadi ani suburu da mention gadabani adumakpu kaukhiba adugi kazaru kudagi hogalaga aduga sajda ani gi maraktadi tawroi tabani mawng asumna ahan ba masung ahum subara kat ki matungda kariguma famba tarbadi masjid su kaza tawroi masagi sonfam thokpa tasbih adu ta son gadabani adugi matungda lagli rukun aduda kaza singadabani khudam oina hairabada kariguma rukuda solhaudrabadi madu ahan ba sajda da kaza tawgani asumna ahan ba sajda da kauthokhiba aduna ani suba sajda da amasung ani suba sajda da kauthokhiba aduna ani suba rakat lepkhatlaga son gadabani kariguma solhauda ba tarabadi aroi ba famfam da atahiyat ki mamang da solhau gadabani mari subda kariguma maram amadagi sajda sahu to hoba tarabadi madu da tasbih soloi tabani maram di tasbih sahum suhan gadabani amasung hairiba masing asi sukhre adubu karigumba maram amadagi masing suhaudrabadi sajda sahuda songani manga subada namaz asi makru oiba natna ahing nongthilgi matam pomna makta sonba yai adumakpu numit chairba matungda sonbani hena fai nungsir bislina ausing akhoi punna salatu tasbih numit khudingi sonaba honasi ngamdragana hapta da mukting sonaba hona minasi ngamdragana tha da ngamdragana sahida ngamdragana punsida ngamdragana hinglingaida amuktang sonaba kan hona minasi haijakriba hadis khara sid Allah taala na khoi khuding makpu amal tawbugi pangal thauna do happy boysanu